시원하 그러네. 뭐 진짜 감상이네. 랑을 안 팜래 가자. 이게 많이 잡아잡아. 또 잘해 진짜. Bijen Sharma Aina mayamgi kaino mat samjari Nupajen lama Nupi ama nupi ani nupi mari Ada juga mari 난 이상한 또. 나는 하루에 막 싸우자래. Hello ma'am, good morning. Ma'am, may new vlog to mo ka na tram no cherry ma'am. Ngasigi video sidi ma'am ay sum daily vlog na senjurage hiding ngasigi numinta ay na kamay tauba do. Ngasi tumba su khara ja hau theng do khre kaino handang marak chen bagi running ki practice to bani na yam wow do ye. Nunga la ka nungsa se jak law re hindam sa je khara changak pagi ko nungsa se jak law phura ga itam mit mai mi che thak an bi do ne nungsa na tawri she. 또 ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤꯕꯅꯤ ꯍꯧꯒꯠꯄꯒ ꯃꯤꯡꯁꯦꯟꯁꯦ ꯃꯃꯥꯡꯗ ꯐꯝꯃꯒ ꯉꯥꯏꯍꯥꯛ ꯂꯩꯇ꯭ꯔꯗꯤ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯇꯨꯝ ꯍꯧꯒꯠꯄꯒꯤ ꯁꯛꯁꯦ ꯊꯤꯔꯁꯨ ꯆꯤꯡꯅ ꯃꯌꯥꯝ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯧꯒꯠꯂꯒ ꯀꯩꯀꯩ ꯇꯧꯕ ꯌꯥꯕ ꯍꯥꯏꯗꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯈꯪꯗꯦ ꯍꯧꯖꯤꯛ ꯆꯦꯟꯕꯁꯨ ꯆꯠꯇꯣꯏꯅꯤ ꯃꯃꯥꯅ ꯁꯤꯗꯩꯁꯤꯗ ꯈꯪꯗꯦ ꯀ꯭ꯋꯥ ꯄꯨꯝꯕ ꯈꯔ ꯂꯧꯁꯜꯂꯒ ꯇꯤꯡꯒꯅꯤ ꯇꯤꯡꯒꯦ ꯇꯧꯔꯤꯅꯦ ꯇꯟꯕꯅ ꯂꯣꯏꯔꯦꯅꯦ ꯑꯩ ꯀꯩ ꯃꯥꯜꯂꯤ ꯌꯦꯡꯉꯨꯅꯦ ꯁꯤꯅꯤꯅꯦ ꯅꯨꯄꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯌꯥꯎꯍꯧꯔꯛꯄꯗ ꯌꯦꯡꯉꯣ ꯑꯩꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯤꯟꯈꯥ ꯇꯦꯡꯉꯦ ꯑꯩ ꯕ꯭ꯔꯁ ꯈꯛꯇꯪ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯑꯌꯨꯛꯇ ꯆꯦꯟꯕ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯄꯨꯡ 9 ꯇꯥꯔꯦ ꯃꯌꯥꯝ ꯈꯣꯡ ꯍꯥꯝꯃꯦ ꯈꯣꯠꯂꯦ ꯆꯤꯟ ꯁꯦꯡꯉꯦ ꯑꯗꯨꯗꯒꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏꯅꯤ ꯄꯨꯡ 9 ꯇꯥꯕꯒꯤ ꯅꯨꯡꯁꯥꯁꯦ ꯁꯥꯕꯅ ꯌꯦꯡꯉꯣ ꯅꯨꯡꯁꯥꯗ ꯆꯦꯟꯕꯒꯤ ꯈꯔ ꯄ꯭ꯔꯦꯛꯇꯤꯁ ꯊꯝꯒꯦꯅ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯍꯣꯠꯅꯔꯤꯁꯦ ꯑꯗꯨꯕꯨ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯒꯤ ꯁꯛꯁꯦ ꯌꯦꯡꯉꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯑꯩꯒꯤ ꯃꯃꯥꯏꯁꯦ ꯈꯪꯉꯕ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅꯅꯦ ꯀꯩ ꯍꯥꯏꯒꯦ ꯏꯁꯀꯤꯟꯁꯦ ꯈꯪꯉꯕ ꯅꯨꯡꯁꯥꯗ ꯐꯨꯔꯒ ꯌꯥꯝ ꯆꯥꯛꯊꯦꯛꯄꯗꯣ ꯑꯣꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯒꯤꯗꯤ ꯄꯤꯝꯄꯜꯁ ꯀꯩ ꯀꯥꯡ ꯊꯣꯛꯂꯛꯑꯦ ꯈꯔꯅꯤ ꯃꯃꯥꯡꯗꯗꯤ ꯅꯨꯡꯁꯥꯗ ꯑꯩ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯩꯔꯝꯗꯦꯕ ꯑꯩꯗꯤ ꯃꯃꯥꯏꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯔꯕꯗꯣ ꯑꯗꯨꯗꯨꯅ ꯑꯩ ꯉꯁꯤ ꯇꯩꯁꯜꯂꯛꯑꯕꯅꯤ ꯀꯩ ꯃꯥꯜꯂꯤ ꯑꯗ ꯑꯩ ꯉꯥꯏꯔꯤ ꯀꯟꯅ ꯃꯣꯏ ꯁꯤꯗ ꯐꯝꯃꯒ ꯀꯅꯥꯅꯣ ꯌꯦꯡꯁꯤ ꯔꯣꯕꯤꯇꯥ ꯃꯇꯣꯝꯇꯅꯤ ꯁꯤꯗꯤ ꯆꯤꯡ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯆꯤꯡꯗ ꯀꯥꯏ ꯀꯔꯤ ꯀꯥꯞꯀꯦ ꯇꯧꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯐꯥꯎ ꯃꯤ ꯁꯨꯗ꯭ꯔꯦꯅ ꯉꯥꯏꯔꯤꯁꯦ ꯑꯩꯅ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯁꯥꯒꯠꯇ꯭ꯔꯤꯉꯩꯗ ꯆꯦꯟꯖꯒꯦ ꯀꯥꯏꯅ ꯊꯣꯛꯈꯠꯂꯛꯏꯅꯦ ꯃꯤ ꯀꯅꯥꯝ ꯂꯩꯔꯝꯗꯦꯕ ꯔꯣꯕꯤꯇꯥꯒꯤꯗꯤ ꯃꯥꯗꯤ ꯄꯨꯝꯅꯃꯛꯇ ꯉꯜꯂꯕꯅꯤ ꯇꯞ ꯇꯥꯡꯉꯩ ꯆꯥꯁꯤꯜꯂꯒ ꯑꯗꯩꯗꯤ ꯉꯥꯏꯔꯤꯅꯤꯁꯦ ꯃꯤ ꯑꯃꯃꯨꯛ ꯀꯧꯔꯅꯤ ꯑꯃꯃꯨꯛ ꯀꯧꯔꯅꯤ ꯇꯥꯏꯐꯦꯠ ꯇꯥꯏꯕ ꯃꯃꯥ ꯑꯗꯨꯒꯤ ꯋꯥ ꯇꯧꯔꯤꯅꯤꯅ ꯀꯩꯝ ꯈꯜꯂꯨꯅꯨ ꯐꯣꯟ ꯇꯧꯈꯔꯦ ꯍꯜꯂꯣ ꯊꯣꯛꯂꯛꯑꯕ ꯅꯣꯏ ꯑꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯉꯥꯏꯔꯤ ꯄꯤꯇꯨ ꯆꯥꯗꯣ ꯀꯩꯗꯧꯔꯒꯦ ꯅꯪ ꯒꯥꯔꯤ ꯄꯨꯅꯤꯀꯥ ꯍꯥꯏꯗꯣ ꯈꯔ ꯀꯥꯏꯔꯣꯝꯗꯩ ꯃꯥ ꯆꯠꯇꯣꯏꯔꯣ ꯆꯠꯂꯣꯀꯣ ꯑꯩ ꯑꯁꯣꯝꯗ ꯈꯔ ꯀꯥꯏꯔꯣꯝꯗꯩ ꯉꯁꯤ ꯀꯥꯏꯔꯛꯀꯅꯨ ꯈꯔ ꯆꯠꯄ ꯑꯃ ꯆꯠꯀꯗꯕꯅꯤ ꯑꯩ ꯂꯥꯛꯑꯦ ꯄꯤꯀꯦ ꯑꯩ ꯂꯥꯛꯑꯦꯕ ꯀꯧꯔꯨꯅꯤ Oh, congratulations. Cái càng chân thôi tùy thôi anh, nó lạc vào đó chập chán. Anh đi thôi ta cái nằng. My best friend ni class aku cari tu dia juga. Tại lại khơi càng vui xinh, chúng mà ngày rồi mà chúng ta lại. Pitu Charlie mà nào tới đây là mi. Sibu siêu đây nè. Ai xin đi lao đi. Lindo, khu cháu mà ni khu sang mà ni nè. Asing đi hết phở cái đó mi pe cái mà thâu chẳng được dùng gì. Ba đêm kia ra đi mà chẳng gì chạy đi đâu gì. Rồi bị ta đấy. Phải đi pe mà xem.
เปย์มาเนี่ยไม่ได้สันจินโทเมียมุกจันโดนน้ำมุกถมจันเลยกะลากตอนนี้ใช่ protection ตัวดีใช่มูนี่มูจะเราเท่าไหร่น่ะน่าว่าเราเดี๋ยวนี้ full protection ที่จะยงกะลากตอนนี้ยง Kalang tadi mau anda sih. Lari, ayo balik trung aja. ชาเช่ก็จะจุงเนี่ยเราจะพุ่งมาปันตายไอ้พุ่งแก่ได้ทุเรศเนาะพุ่งมาปันตายเราจะเห็นได้คือเจงทุกร้าน Minta di surprise yang ada lah. surprise Cinta dari musik kamu menggau lah begitu. โดนทัวดิถ้าเรานี่จะเต้นเขาดูหนูงูไว้จะบอกตา Lari ni dah, yang kong yang pergi kemana ni? Sini ada dah nak. Oh cinta ni. Ayo, cuma bilang lah, pam lagi kerja. Aku lu. Aku lu. Nere. Cái được bia, chưa rồi này cái được bia. ไอ้ที่ไม่ใช่พะจับรา Nere. Tahu lah, stretching tahu lah. เราจะแก้แม่มาเสียม Ay, sudah jadi deh. Nanti nang tanya deh. Mana? Sembah. ตุ๊ดเจอเลยสิตา Itu. Saya minta ke dia lagi dah. Terus cilo, time dia tambah gay. Saya kaki cini, ujian tu. Ujian. Mai di mana? Kucu kerana pada kamu ujian kamu. Celo, hei, tinggal lagi. Kamai kamai. Allah. Yang ada di. Malu minyak kamu kerja. Tadi ni, ini toy yang lu. Mama dah အဲ့မှာမင်းတို့ပါနာအေးချီလင်ရတဲ့ဗီဒီယိုကလောက်ပြီးရမြေပေါ့ကွာတို့မယမ်ရတဲ့နုရှိရဲ့မေမိုရီမဒီအိုဟရနီကီဟာဒီသဘုတ်အိုဘအိုဒဘချန်းမချန်းဒဘအခွေမယမ်ပွန်းနနုစာမရတဲ့စမနဝါနဟိုနာရီပစီအိုနာဘိုင်နဟိုနာရီပစီငမ်ဟုတ်တရကဆုမစယမ်နနုရှိဘမေမိုရီမိုဟိုနေနေဗီဒီယိုစင်နမ်ကြရက်ပနေမယမ်ဟာဒီထန်ကကြရက်ပနေပေါ့ကွာ လန်ဘမ်ရောက်နေဘောแม่หนูชาชูซาไปสิตังงำเดCelo ini sih. มีโอ้ยนั่นเลยแต่ประกันพวกนี้ใช่เวลาจินพี่ดีนี่จินตาเลยเดแตนแตนอ่ะทุกคนเจ๊งเหรอเปียตั้งยังหนูชาชูซาใช่ไหมอ่ะไก่โน่เนี่ยไอ้ชีเต้าอยู่นี่ไก่โน่ไอ้กระไม้โอ้ยถึงโน่ชีสรุปได้ปะต้องจำสักปังไงไม่ไหลเสียงอ่ะคนการดีมาคุณนั่นเลยป่ะตอนนี้จะรู้ด้วยสิแม่แม่แม่แม่อยากรู้เสียงเนี่ยการจะนี่ว้าวคุณพ่อจะมาในลูกชิ้นได้ไงเนี่ยมาชิ้นนี้กำช้างอยู่เนี่ยตรงนี้โรบิต้านั่งหัววางอันนี้เนี่ยโรบิต้านั่งก็จะมาไหนอยากไปกันเลยขนมจานจงคนเชื่อเลยกันท่าพี่อารมณ์เลยแต่แบบเดี๋ยวเขาจะว่ามันจะนั่นสิก็นะคะอารมณ์จะปวดท่าไม่เนี่ยไอ้ตุ่มได้ไงเขาเลยเดี๋ยวต้องจำจงไปจะนั่นกันมันอร่อยไหมอ่ะว่ามันชีดอเลยชีมาช้างลากไปนะคุยกับคนจะได้อูเลยตัวคุยกับเปียชีเลยไปจะอูเลยได้เสียอีรวยขนาดเลยสิก็กินมาฆ่าแต่เนี่ยคุยไก่น่ะก็ดิฉันนั่นรับนั่นเป็นเด็กถ้าคนกันดีก็คุยก็สิคุยเปียชีสิได้อูเลยตัวคุยเลยไกลตัวดูสิดาลงจำตรงไหนได้ไหมอ่ะข้างใกล้ไหนดิไปเลยเตี้ยฟิลเลยเสียงมันจะฟิลจะสิ่งกระตั้งตัวไปเลยสิ่งนี้ก็ตรงมาดูนั่นเนี่ยเสร็จแล้วสมหาเลยเสียมาก็เลยวันนี้นะเสร็จแล้วจงเสียนะคุยกับเจ้าพี่เฮ้ยมินรู้สิแล้วแม่เขาจะลงจำจงรวยเลยครับก็ทำอะไรนี่ตัวดูกันเนี่ยเขาอีมันนะบาบูตัวมาสุดที่ไหลบอกว่าสุดที่ล้ามาแต่ได้สิ่งไหลตัวมาจากบริเวณแบบตันปุริบก็ตัวมายุ่งกินในเลยรักรักขังเดียวตัวคนแม่อุปตัวก็มานะจ้าอะไรนะจ้าแบบมาสุดที่ล้าก็ยังมายุ่งจังแต่ไงสิเจอคนแม่จงไปยิงบัลลัยนี่แล้วแม่อายุตัวยี่สิบก็ยิ่งจ้ารักแต่แบบตัวนั้นสิก็ตันนำมาขักเราแล้วก็สมจ้าสั่นละนี่ตาดูมันเนี่ย
Mai tabra. Kaya ba? Moy ahum na pastor di. Moy ahum ga. Are siga na. Mari siga pastor di kaya ba? Kaya ba? Si ahum sina pastor di. Aigi maming Bijen Sharma. Aina mayamgi kaino ma thamjari. Proposal ama. Nupi ama, nupi ani, nupi ahum, nupi mari. Are siga mari. Running pass tawra. Ama hapun nupi running pass tawra di moi mayam jaina harau boina bhandra pijarani. Thank you. Jen Bijen ni. Jen Bijen. Running pass tawra kadi khunda jangal loi. Oi thale to pijarani. ꯌꯥꯝ 11:30 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ 12 ꯇꯥꯗꯣꯔꯦ ꯑꯩꯈꯣꯏ ꯍꯜꯂꯦ ꯍꯧꯖꯤꯛ ꯑꯁ ꯑꯣꯟꯊꯣꯛ ꯁꯥꯡꯈ꯭ꯔꯦ ꯆꯠꯇꯣꯏꯁꯦ ꯁꯥꯕꯅ ꯁꯤꯗꯣꯔꯦ ꯍꯥꯏꯕ ꯀꯔꯤ ꯗꯟꯗꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯇꯜꯂꯦ ꯍꯥꯏꯁꯤꯅꯤ ꯁꯤ ꯈꯣꯔꯒꯥꯟꯗꯤꯅꯤ ꯈꯣꯔꯒꯥꯟꯗꯤꯒꯤ ꯂꯥꯁ ꯑꯔꯣꯏꯕ ꯈꯨꯟꯅꯦꯕ ꯃꯌꯥꯝ ꯁꯤꯗꯩ ꯈꯣꯔꯒꯥꯟꯗꯤ ꯃꯅꯨꯡꯅꯦꯕꯀꯣ ꯑꯊꯧꯕ ꯆꯠꯂꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯁꯝꯊꯔꯒ ꯆꯠꯇꯣꯏꯅꯦ ꯂꯕꯨꯛ ꯂꯕꯨꯛꯇ ꯈꯣꯔꯒꯥꯟꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯈꯔꯦ ꯂꯣꯡ ꯌꯥꯝ ꯆꯣꯡ ꯉꯝꯗꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯤꯅꯤꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯤ ꯌꯥꯗꯩꯁꯦ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯉꯨꯅꯦ ꯁꯦ ꯊꯧꯔꯤꯁꯦ ꯀꯌꯥꯝ ꯁꯥꯡꯉꯦ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯆꯠꯇꯣꯏꯁꯦ ꯂꯧꯔꯤ ꯌꯥꯝ ꯁꯥꯡꯉꯦꯕ ꯆꯠꯇꯣꯏꯁꯦ ꯀꯔꯤ ꯈꯨꯁꯥꯡ ꯑꯃꯅꯤ ꯆꯠꯂꯤꯈꯩ ꯂꯣꯏꯔꯣꯏꯕꯁꯤꯅ ꯂꯥꯛꯄꯗꯕꯨꯗꯤ ꯐꯔꯦ ꯍꯟꯈꯤꯕꯁꯤꯅ ꯌꯥꯝ ꯇꯜꯂꯤꯁꯦ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯋꯥꯕꯁꯤꯒ ꯏꯁꯩꯒ ꯊꯥꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯁꯥꯕꯁꯤꯒ ꯃꯊꯧ ꯇꯥꯗꯦ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯁꯤꯗꯨꯅ ꯁꯦ ꯊꯥꯔꯛꯑꯦꯅꯦ ꯍꯥꯏꯅ ꯊꯥꯔꯛꯑꯦꯅꯦ ꯈꯨꯁꯥꯡ ꯑꯃꯅꯤ ꯌꯦꯡꯉꯨ ꯈꯨꯁꯥꯡ ꯑꯃ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯁꯦ ꯀꯗꯥꯏꯅꯣ 아다 미엠 라이샤 시마토니 보니 상을 보니 짝기게 거 인자 또 이제 아시게 언제 시게 우밤비게서 라라가서 또 이니 자치 빨리 돼 난디니 ôi một phong gì mẹ sang cái tổ sang cái tổ con cô lòng lớn nghe gì hay không không phải luôn mình cái đầu tu có thấy không đi mà thấy thôi rồi thôi rồi ꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯅꯨꯡꯁꯥ ꯃꯔꯛꯇ ꯗꯦꯜꯂꯤꯒꯤꯕꯨꯗꯤ ꯑꯗꯨꯝ ꯔꯟꯅꯤꯡ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯂꯣꯡꯖꯝ ꯂꯥꯛꯄꯁꯦ ꯅꯣꯡꯃ ꯂꯦꯞꯄ ꯅꯣꯡꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯃꯤꯟꯅꯔꯁꯦ ꯑꯩꯒꯤ ꯃꯇꯧꯁꯦ ꯌꯦꯡꯉꯒ 인자 와이 kuchulai guys ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏ ꯁꯛꯀꯁꯦ ꯌꯦꯡꯕ ꯌꯥꯔꯝꯃꯔꯣꯏ ꯆꯟꯗꯣꯟꯒ ꯂꯣꯏ ꯀꯣꯛꯑꯦ ꯉꯁꯥꯏ ꯆꯟꯗꯣꯟ ꯇꯩꯔꯒ ꯂꯥꯛꯄꯗꯣ ꯁꯤꯗ ꯄꯔꯦꯡ ꯊꯥ ꯂꯥꯛꯏꯁꯦ ꯃꯌꯥꯝ ꯆꯠꯈꯤꯒꯦ ꯑꯗꯣ ꯌꯧꯔꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯈꯨꯗꯤ ꯊꯤꯅ ꯎꯆꯤꯅꯥꯁꯤꯅ ꯚꯤꯗꯤꯑꯣ ꯂꯧꯅ ꯌꯧꯗꯣꯔꯦ ꯃꯥꯅꯦ ꯍꯥꯏꯗꯤ ꯂꯧꯔꯤꯁꯦ ꯂꯥꯟꯊꯣꯛꯑꯦ ꯍꯥꯏꯕ ꯑꯗꯣ ꯁꯤꯒꯤ ꯈꯣꯡꯕꯥꯟꯁꯤꯃ ꯀꯥꯟꯗꯣꯏꯅꯤ ꯏꯁꯤꯡꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯅꯪ ꯇ꯭ꯔꯤꯛꯀ ꯂꯪꯉꯤꯉꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯁꯤꯁꯦ ꯑꯃꯨꯛ ꯆꯠꯂꯅꯤ ꯁꯣꯔꯣꯛ ꯀꯥꯕꯨ ꯑꯁ ꯁꯥꯡꯉꯄꯅꯤ ꯃꯌꯥꯝꯅꯗꯤ ꯈꯪꯄꯣꯟꯇꯦ ꯆꯠꯂꯤꯕ ꯑꯩꯈꯣꯏꯅꯗꯤ ꯈꯪꯕ ꯉꯁꯤ ꯇꯟꯖꯥ ꯊꯕꯛꯄꯗ ꯇꯧꯔꯤꯁꯦ ꯈꯔ 에너지 ꯄꯤꯔꯦꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯋꯥꯗꯤ ꯁꯥꯊꯤꯅ ꯋꯥꯔꯕꯅꯦꯕꯀꯣ ꯑꯗꯨꯏꯁꯨ ꯀꯩꯗꯧꯅꯤ ꯃꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯑꯩ ꯂꯥꯛꯉꯩꯕꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯔꯛꯑꯕꯅꯤ ꯑꯗꯨꯒ ꯃꯦꯃꯣꯔꯤ ꯑꯣꯏꯅꯁꯨ ꯂꯩꯍꯧꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯌꯨꯝ ꯌꯧꯔꯒ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯐꯗꯤꯒꯣꯝ ꯊꯥꯗꯣꯏꯅꯤ ꯀꯨꯏꯔꯝꯃꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯦ ꯌꯦꯡꯍꯜꯂꯛꯇ꯭ꯔꯦ ꯑꯩꯅ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯁꯦꯝꯗ꯭ꯔꯕꯅꯤꯅ ꯐꯤ ꯐꯧꯔꯤ ꯐꯤꯁꯨ ꯂꯧꯁꯟꯈꯤꯒꯦ ꯁꯤꯒ ꯆꯦꯡꯒ꯭ꯔꯨ ꯍꯨꯟꯈꯤꯕꯗꯣ ꯑꯣꯈꯥꯛ ꯋꯥꯡꯉꯦ
ꯑꯗꯨꯗꯒꯤ ꯑꯍꯥꯟꯕꯁꯦ ꯁꯤꯒ ꯊꯥꯔꯒ ꯇ꯭ꯔꯥꯏ ꯇꯧꯈꯤꯕꯅꯦꯕꯀꯣ ꯍꯪꯒꯥꯝꯁꯦ ꯀꯨꯡꯅ ꯊꯥꯖꯤꯟꯗꯅ ꯍꯧꯔꯛꯑꯦ ꯍꯧ ꯆꯥꯎꯖꯔꯛꯑꯦ ꯁꯤꯒꯅ ꯆꯔꯥ ꯍꯨꯟꯈꯤꯕꯗꯣ ꯁꯤꯒꯤ ꯃꯌꯥꯝ ꯐꯨꯛꯇꯠꯈ꯭ꯔꯦ ꯁꯤꯅ ꯃꯤ ꯈꯔꯅ ꯄꯤꯌꯨ ꯍꯥꯏꯅ ꯑꯗꯨꯗꯨꯒꯤ ꯊꯝꯃꯤꯅꯤ ꯑꯗꯩꯁꯤꯅ ꯎꯔꯤ ꯊꯥꯕꯗꯣ ꯎꯔꯤꯁꯦ ꯃꯅꯥꯁꯦ ꯈꯔ ꯐꯖꯕꯗꯤ ꯋꯥꯠꯂꯦ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯆꯠꯆꯁꯅꯨ ꯍꯥꯏꯅ ꯃꯥꯏ ꯎꯔꯣꯡ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯗꯨꯒ ꯁꯤꯗ ꯊꯥꯗꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯁꯤꯡ ꯑꯗꯣ ꯌꯦꯡꯉꯣ ꯁꯤꯗꯁꯨ ꯍꯪꯒꯥꯝ ꯃꯈꯣꯡꯗ ꯑꯃ ꯆꯥꯎꯔꯛꯑꯦ ꯑꯁꯤꯁꯤꯅ ꯄꯣꯡ ꯍꯋꯥꯏꯅꯦꯕꯀꯣ ꯑꯁꯤꯒꯤꯁꯨ ꯈꯔ ꯁꯥꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯍꯪꯒꯥꯝꯁꯦ ꯁꯤꯗꯁꯨ ꯊꯥꯔꯤꯌꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯏꯁꯤꯡ ꯆꯥꯏꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯃ ꯊꯥꯔꯦ ꯁꯤꯅ ꯈꯨꯝꯖꯤꯜꯂꯤꯅꯤ ꯑꯗꯣ ꯐꯗꯤꯒꯣꯝ ꯊꯥꯕ ꯑꯩꯈꯣꯏ ꯃꯥ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯁꯨ ꯉꯁꯤꯗ ꯆꯥꯜꯂꯝꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯌꯣꯠ ꯄꯥꯏꯕꯗ ꯌꯦꯡꯉꯨ ꯏꯁꯤꯡ ꯍꯥꯜꯂꯤ ꯌꯦꯡꯉꯨ ꯇꯨ ꯎꯔꯕ ꯏꯁꯤꯡ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯑꯅꯥꯟꯕꯤꯁꯦ ꯐꯅ ꯌꯥꯝ ꯆꯥꯈꯔꯦ ꯂꯤꯔꯦ ꯃꯔꯨ ꯄꯥꯜꯂꯛꯑꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯐꯤꯁꯦ ꯂꯧꯁꯟꯒꯦ ꯑꯗꯨꯗꯒꯤ ꯍꯤꯡꯒꯣꯜ ꯏꯁꯤꯡ ꯆꯥꯏꯈꯤꯒꯦ ꯑꯗꯨ ꯃꯌꯥꯝ ꯍꯟꯗꯛ ꯃꯔꯛ ꯔꯟꯅꯤꯡꯒꯤ ꯄ꯭ꯔꯦꯛꯇꯤꯁꯀꯤꯅꯦ ꯍꯥꯏꯅ ꯊꯣꯛꯄꯁꯤꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯊꯣꯛꯄꯁꯤꯗ ꯑꯩ ꯌꯨꯝꯒꯤ ꯊꯕꯛ ꯂꯩꯗꯅꯀꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯌꯥꯝꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯅꯝꯕ ꯃꯃꯥꯅ ꯑꯁꯨꯝ ꯍꯥꯏꯗꯤ ꯊꯥꯕ ꯈꯣꯠꯄꯁꯦ ꯃꯃꯥꯅ ꯁꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯅ ꯁꯪꯕ ꯃꯇꯝꯗ ꯖꯥꯟꯕꯤꯕ ꯈꯣꯠꯄꯤꯕ ꯂꯩꯕꯥꯛ ꯌꯥꯟꯕ ꯈꯣꯠꯄ ꯁꯪꯕꯗ ꯁꯨꯝ ꯌꯥꯎꯕꯤꯌꯦꯕꯀꯣ ꯃꯇꯦꯡ ꯇꯧꯕꯤ ꯍꯟꯗꯛꯇꯤ ꯐꯖꯅꯁꯨ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯁꯪꯕꯗ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯆꯥꯏꯕꯤꯕ ꯅꯠꯇꯅ ꯑꯗꯨ ꯁꯤ ꯏꯁꯤꯡ ꯆꯥꯏ ꯂꯣꯏꯔꯒ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟ ꯁꯟꯗꯥ ꯇꯥꯔꯦ ꯑꯗꯨꯒꯤ ꯑꯃꯨꯛ ꯑꯩ ꯔꯟꯅꯤꯡꯒꯤ ꯊꯣꯛꯑꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯨꯁꯥꯏ ꯍꯥꯏꯗꯤ ꯑꯣ ꯏꯇꯥ ꯃꯁꯥ ꯈꯤꯇꯪ ꯈꯤꯛꯇꯔꯝꯃꯣ ꯑꯣ ꯏꯇꯥ ꯂꯥꯡꯃꯩ ꯃꯁꯥ ꯈꯤꯇꯪ ꯈꯤꯛꯇꯔꯝꯃꯣ ꯎꯆꯦꯛ ꯂꯥꯡꯃꯩ ꯍꯥꯏꯃꯤꯌꯦ ꯑꯩꯈꯣꯏ ꯑꯩꯁꯨ ꯅꯪ ꯅꯣꯏ ꯇꯧꯅ ꯄꯥꯏꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩꯁꯨ ꯅꯪꯒꯤ ꯑꯗꯨꯃꯤꯟꯅꯒꯦ ꯍꯩꯇ꯭ꯔꯥ ꯂꯥꯡꯃꯩ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅꯦ ꯎꯆꯦꯛ ꯂꯥꯡꯃꯩ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯦꯗꯨꯅ ꯂꯣꯏꯔꯨꯅ ꯍꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯟꯇꯦꯟ ꯅꯨꯡꯉꯥꯏꯕꯒ ꯑꯝꯇ ꯊꯥꯡꯒꯠꯇ꯭ꯔꯕ ꯃꯥꯜꯂꯦ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦꯕꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯑꯗꯨꯏꯁꯨ ꯑꯩꯗꯤ ꯑꯩꯒꯤ ꯃꯦꯃꯣꯔꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯅꯝꯖꯕ ꯈꯔꯗꯣ ꯑꯗꯨꯝ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯅꯤ ꯑꯩꯒꯤ ꯍꯥꯏꯅꯤꯡꯉꯥꯏꯕꯨ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯐꯗꯤꯒꯣꯝ ꯍꯌꯦꯡ ꯊꯥꯗꯣꯏꯕ ꯍꯌꯦꯡ ꯅꯠꯇꯦ ꯍꯪꯆꯤꯠ ꯊꯥꯗꯣꯏꯕ ꯑꯗ ꯉꯁꯤꯗꯒꯤ ꯇꯛꯅ ꯈꯣꯠꯇꯅ ꯍꯣꯠꯅꯔꯤ ꯀꯟꯅ ꯏꯟꯖꯥꯡ ꯄꯣꯛ ꯈꯨꯊꯤꯒ ꯑꯩ ꯃꯥꯜꯂꯤ ꯄꯨꯔꯥ